Prithvi Rasna Kuki Kulai Pibising Excel of Kanaba Governor the Taxin Creek. Governor Kuki na Tangsing Sing the Yung Siliba Cross Pillar Lakokani Herakri. Moirang Assembly Constituency Hanigi MLA Mairam Prithvi Rasna Logbawanda Manipurgi Governor Azay Kumar Balag Unaduna Turbunda Landa Satarakiba Kuki Kulai Pibising Matak the Akan Excel of Kanaba Taxin Creek. Iranamik Ayukta, Prithvi Rasna Governor A.K. Balagunaki, Stedasi the House Ori per law and order Kipiba Mamadi, Makatana, Turbung and my capsula Kivadugi Matanga, Waponka Putoktuna, Kanaki. Ex-MLA, Asina National Highway Maru in a Kangpo Pigi area, the Upper Mapi Duna free when a Sadok Sintoba Yahandri Basima, Constitution appeared right at the Sina Bani have Wapam Sing, Governor the Tankiari. Handakna nauna turbung sataki etek adugumba makhatana thokondana ba khudong thiba thokpa yaba singa tainariba tampaki mafam singda security singna patrolling satpa kariguma thawdo ama tholakpa matamna khudakta sangshinna ba security sing sem sarak lehen baloinana laidiba phurup singi marakta amana mabu thajana bagi khongthang sing pakhanana basu mahakna governor ki mafamda thamaki Kuki na Meitei de attack torakliba sina takpadi makhoi gi makhutta lon yadaba khulai kya ama laidi haibdu takpani Maramaduna, Kuki digi nongmay amadi ati khulai sing khudakta lokhatnabegi thorang packet kadabani maduna tapatara gadi makhatana pamdaba thawdok sing tholaktuna misa miyamgi punsibu hena khudong thibi yaba phibam amada adumak laigini henasu Prithvi Rasna Governor taksin khiyari Meitei Hat-k haba wakal khaliba makhaidi Meitei di nomonomgi mayek singbe hengalakani panthau Male masjid amagi mapu ohaliba Meitei ni Meitei leipaksidani ningthaurel amana purakpani lakhibani hariba punamak singa sigi ohantokti Meitei leipakti haurakhiba mi nati haibani lairami haibasina mapuni yumbuni Meitei haiba phurupsi laiminariba punamak sina Meitei gi lamda lakhibani haibasi khangpham thui thabak thoram ama pangthokadaba lairabasu Meitei ga tana phamphai Meitei gi satnabi sokpa yabra yadabra Meitei lamgi satnabi si atopa phuru kanglupna khangpham thui Meitei gi saksadi laining lon da sabani Meitei ni hingbasu laining lon hingbani Meitei haiba phurup si aton mani namthage Meitei digi ngamna satki haiba si khundaminariba phurup singna haidi Meitei bu sairaga nungaiba sakpasu tawhaidi Meitei de kiyan khanganba Meitei bu lakshindanaba phajinge punsinge Meitei Hat-k haiba wakal hek Khaliba makhaidi Meitei di nongmonomgi mayek singba hengalakani haina nongpok singu thong Meitei laikol thalo sipi lok seloi langmai sing imphal nongpok lairiba laiwaiba panthona phongtokri Meitei gi puari puya himthong khudingdagi puthorakani Meitei gi haurak longi khubam laisak honglakani ihan hanba Meitei leipaksida kanana hana khundarami Kunthok wari lakpada Meitei na ahanba oirakani Meitei nataba phuruk kangluk khudimakna Meitei bu yamna ikai khumna phamthui Meitei puari India na khangkhre Meitei nupi bu ikai khumna khre India gi president na December 12 nupi lal numitsibu president na khangkhre ikai khumna khre atopa phurupta ikai khumna banati lol duna nupi lan haibisina Meitei lol oikhre Meitei khoi khudimakna hena pangal kan khatnaba Meitei gi apun mamifam toina phamba Meitei lol singna ngangba matam oirasi Loyan Haibisidi, Masagi Yumpam Lajasano, Ozana subject ki lyric takpadu taksano, lyric ki matha ohensi, lol kudimak haibita kaiti, Meitei lol haibisi, Meitei yumthong kuding ngangsi, Meitei lol hinkatansi, Meitei lol bu nathairaga satnava taurashi, lol mayek leiba haibisi Meitei khoi pangal yamna kalibani. Meitei khoi Meitei sing sadaba, Meitei gi turel gi ising thakdaba, Meitei gi insang sadaba, maroi nga sadaba yauti. Meitei khoi na Meitei bu yamna sapkhatna yoglakhi Meitei gi puyasu isa da yauraga lairiki masak loinaraga lai haba mathang Russia na Odessa gi hithang phamda Landa duna Miyoi nipan hatkhre kungatre na sokhi Ukraine gi khathang bada leiba Odessa city da Russia na misal kapsing duna Landa ki bada Miyoi nipan sikre masum kungatre na asop panangkhre haina Ukraine gi emergency service na phungdurakhi Ukraine Russia gi submarine amada Underwater drone season aduna Landa sathakraba matungna khusawnaraba Russia gi lanmina Ukraine gi Odessa da leiba hithang pamamada misal season aduna athengbada Landa khibani nahan gi Landa adu soklaba sing bus amad haptuna makhata baleng gi dam hospital amada pukhi Russia gi kiningai oiraba Landa adu da parking da thamba car amadi gari kya su sound ama ata thoki hari Kanglai Paki Mairagi editorial Miam Thamsari, Manipura Thuklibi Irang as Lucinana BJP MLA Singna Democratic Web Kongjang Sanction Bamtui.
Manipur thuklibi irang asina sahi aniga tha teret rom si Manipur si kangkhong saiba lamdam haibadu oiduna leiri irang asi lusindana ba BJP gi MLA sing ama to ena punsinduna democratic oiba khongjeng sangsinduna ba lainga ki maphamda taksin ba ngamdana leiri basi yamna lali sahi ohum lom pharakadoro bi irang asi ngasi phawba bar laingana lusindana thamliba karigino haibadu BJP gi MLA sing khangna hona gadabani loinana mareibak Manipur kanabagi damak BJP gi MLA sing ama to ena punsinduna ireibak Manipur kannaba lawkham thoko thaudang adu lawba ngaman gadabani democratic oiba khongjang haibadi kari no hairabada BJP gi MLA sing ama to ena punsinduna bara sarkar gi maphamda irang asi lusindana bo hona drabadi aikoi BJP gi MLA oiba toklagani haiduna isang thauna bara lenga ki lusingba singi maphamda haiba ngam gadabani masigi thauna lingjel adunga si phawba BJP gi MLA singna leitaba sina sahi ohum pharakadoraba Manipur thuklib irang asi loisindana Manipur miyambo kangkhong saiba punsi marel amada wana lelhan mani haibasi BJP gi MLA sing khangpam thui aduga BJP gi MLA sing khaktana tana BJP Manipur Pradesh ki president oina thaupuri ba asina anauba thaudang lawdu asauba thaudang lawdu Manipur thukli irang asi bar lengana lusindana ba hotnau madu natrabadi BJP Manipur Pradesh ki president gi hauraga karyakata sing loinamak pham thadokpuga loinana BJP party yauraroi haibasi isang thauna lenga ki lusingba singi mafam thabakna utpham thui asumna democratic oiba khongjang asi ngalinge matamdagi hauna BJP gi MLA sing amadi BJP Manipur Pradesh ki president amadi atai thaubu singna changsilam tarabadi Manipur thuklibi irang asi lusinna ba honadana lairakliba bar lenga nahalna makeup thoktuna irang asi lusinna ba thabak soidana paikhatlam hai punama asi BJP gi MLA singna amata oina punsinduna mareibak Manipur kannanaba democratic oiba khongjang adu sangsinduna barat lenga ki mafam thabak oina pangthokhanba ngamdabadagi kangkhong saiba Manipur amu oina lairakpani habi he maduna haujik thenglabasu thengna Manipur thuklibi irang asi lusinna ba barat lenga na lopkhom thoko thaudang adu lawgadabani haiduna BJP gi MLA sing amat oina punsinduna barat lenga ki mafamda thauna leina taksinba thei kariguma barat sarkar na thabak oina pangthoktrabadi aikoi BJP MLA oiba tokli haiduna tokpa ngambagi thauna adu lepham thui hauju oiriba phibam asidi ahalaman gi wahida kaisuki amadu suki haibaga sapmani tasengna hairabada Manipur BJP gi lainga amat laiduna Manipur gi lainga action tawringa English ngani ga kungo humdagi mi ahumdagi irang asi thulaktuna Manipur kangkhong saikibani matamaduda BJP gi lainga na irang asi lusinna ba thabak amata lokhatpa ngamdi haibadugi matamdugi minister Delhi kauraga chief minister phamdigi resign tawgadabani khangalakpadagi chief minister masamana resignation paper adu Manipur gi governor da pishilaga resign tawkibani loidana Manipur da president rule thamkibani masina taklibidi BJP gi MLA singasi mareibak ngakpangamdaba mipang na ngaktani haibadu barat lengakna iseng singna takhrabani habiyai maduna BJP gi MLA singasi haujik barat lenga amadi Manipur miyamna kari oina lawramgadagi haibadu su khangpam thui mara maduna haukiba matamda soikiba kya lairabasu haujikti wakhal tabigi lambel BJP gi MLA sing amat oina sangsinduna apunbagi pangal sakti sagatuna barat lenga ki lusingba singi mafam Manipur thuklibi irang asi lusinna ba hotno maduna trabati aikoi BJP gi MLA oibadigi toklagani haiba ngambagi thauna adu thabagno utpham thui matamdu tata barat lenga na Manipur thuklibi irang asi lusinnu tangdu leitaba Manipur mo ohenna ba thabak lokalakani haibasi BJP gi MLA sin khangpam thui loinana lokham thukka thaudang adu lawba ngamdana anoba lenga ama semgani se minister oigani haiduna BJP gi MLA sin leithokpa tarabadi leibak miyamna kari khongjung changsilakadagi haibadu khangpam thui haina khali rape case कोर्टना सही तरा फादोपीख्रे सही मंगा खक्त ngairibi nupi masa ama nupi oibigi ikai khumnaba manghanbegi madalda Uttar Pradesh ki Meerut ki special proxo court amana Miyoi ama sahi taragi फादोपीख्रे Meerut ki special proxo court 1 ki judge Shivani Singhana ngarang asukoba Miyoi dusu Indian Penal Code SCNST Prevention of Atrocities Act amasung Protection of Children from Sexual Offense Proxo Eki mari leinaba section singi makhada mara leiri haina lakthokre hari